Sinakeithel da Nouna attack taurakli security force na handuna kappada lalhauba ama sokli hanadagi irang laibadagi tension wangna lainariba Sinakeithel khulda ngarang Nouna attack sa tarakhibaga loinana central force na handuna kappada kuki militant singnaba ama sokli haina mafam adudagi phangwa pawgi matung ina ngarang militant sing Sinakeithel khul tamna nongoi kapsilakpadagi nakal ani da nongoi kapnaki khuladugi manakta leiba mari supa maha regiment ama sumsa maga kunthra ka matu supa battalion BSF ki personal sina kutak to kut handuna lalauba sing adu tak thok tuna makhatan irang thok tana bonaki nakal ani ki marakta akan bamong na numai kap na mi ama aso open nang ki have confirm to ki marak atheng ba fob numai kap na ki bagi report lairi amasum makhatan numai kabaktana ba thabak paikhat ki duga authority singna oiriba phiba madu mikup na hom sing yeng singki marak sida Sinakeithel village authority ki maikei digi mamang naga amasu kuki ani magna longter lambi da satok sin tawdana ba wapam adu hojik su satnari bana mipum kudimon wapam asing ngak na ba khangalakli lambi gi accident da Rongmei gi naha luchingba ani siri Tamenglong district ki Tauksem subdivision gi makhada leiba Ajuram khulamasum makru turel ani gi marakta national highway 137 da thokiba lambi gi accident amada Rongmei naga youth organization Manipur Tamenglong Luangriam RNYOM TL gi official ani laikhidra sing aduri RNYOM TL gi chairman Miosin Rayeng Panmai amasum vice chairman Joy Panmai kawi lebak thiba thaudo du makoina gypsy ama tonglaga Assam tamna satpada gari adu lambi dagi nan tharaga yamna luba mapam amada tasin madagi thokibani makoiga punna satminaba atopa mi ahumsu aso opan nangki soklaba sing aduri Tamenglong khunjaw dagi Rajanglung amadi TP dining amasum Tamenglong bazar dagi RK Rioben kawi maraksida Rongmei naga student organization Manipur na laikhidraba singi mapamda awaba phongdokli accident adu lambi asibu CM liba company na thabak suba lepkraba national highway 137 gi Tamenglong Toksem Haplong Mahur lambi gi Ajuram amasu makru turel gi marka thokibani haina su organization asina pena ba phungdorakli maraksida Miosin Rayeng Panmai amasum Joy Panmai na laikhidabada tribal youth council Manipur na su thamoi sukna nungaitaba phungdorakli dukan mai sakri haukiba ehing nungyai matung pung tarani thoi makhai rom tabada Imphal East ki lamlai police station ki manung sanba saumum da leiba Lakshmi furniture center da khangau da mai salakpadagi lupa lak nifu henbegi pot ama ata thokre hari press ta phangwa paunai mai sakpagi thaudo da furniture center da leiba auto rickshaw ani ama sum thangnana leiba motor part yon dukan ama su mai na tumna sakhi en Nabakumar Koba magi furniture center asida leiba Sanba loiraba thong thonau atopa potlam sing yauna lupa lak nifu rongi potsi ama ada thoki masigi mathakta motor part chuan ba dukan adu gi lupa lak nipa longi part sing mai sak to ama ada thokre hari thaudo adu gi pau phang madi gi lamlai police station gi team ama su Manipur fire service gi kangbu laktuna mai du sandorak tuna makhatan ama ada thulamba yabadagi kanma ngam hokhi hari MP gi accident da mari sire kunga taruk sokri Madhya Pradesh ki Shiopur district ta tractor trolley ama mathak makha on madagi nupi mari sikhibaga loinan atopa miyoi kunga tarukna sokli haina police na phongdokri police officer amana phongdokpagi matungna thaudo du nahan numidang pung 9 makhairom tabada Bijoypur police station ki manung sina leiba Khitrapal khunmanak thokibani mangnai kana thauduna lakhiba tractor trolley adu mathak makha on baduda nupi mari kutak sibaga loinan atopa miyoi kunga tarukna sokhi laikhidaraba sing adu gi maming Saros Gurjar sikunthraga manga amasum Sunaina Gurjar sei kunga taren Sima Gurjar sei kunthraga manga amasum Gita Rao sei kunthraga manga ko hen phungtok laduna mangnai khi aso apan singaduk mananak pa hospital singa pukot khibaga loinan hauzik makhoi kayam ki phibam luri bot saruk ahum thokpagi ani phangdabadagi Lok Sabha na Constitution samaga kunthraga mathusuba amendment bill 2026 ayaba pi khitri center na delimitation bill withdraw tokri Lok Sabha na ngarang union government na Lok Sabha gi sit masing hengkat hananaba delimitation pangthoknaba mari women's reservation implement tawna puthorokhiba constitution samaga kunthraga mathoi suba amendment bill 2026 reject tokri members tawga kunga nipal leiba Lok Sabha da bill asigi bot launabada laingak pariba BJP gi mekedi gi member saniga maudraga nipana bill asibo yaba pikhi adugo opposition gi maikei digi na bill gi mayok members aniga kunthra na vote pikhi masina maram oiraga
constitution amendment bill ama pass tonabagi damak majority vote ahum thokpagi ani phangpham thokpadu yawba ngamdabadagi bill asi withdraw tawkibani sarkar gi mekai digi pothorakliba bill asina kumjaing lisingani ga taraga mathoi gi mikok thibada yumpham oiraga state sing gi assembly seat amadi lok sabha seat masing hengat hananaba thorang tokibani bill asina delimitation amadi nupi gi reservation tawnabagi panam su thamkibani sarkar gi mekai digi bill asi pothorakpa matamda opposition gi mekai de yamna kan yetki opposition gi oina kumja english singani ga taraga mathoi gi mikok thibada yumpham oiraga delimitation tawpa tarabadi state sing gi marak sauna mihut khenaba lairakani maru oina kha thangba saruk amadi awang nongpok state singda hana laiba mihut ki sangdi hantharakani habisini opposition ki mekai digi english ngani ga kunga ki census hojik sa thaduna lairinge state asida hathuwa tuna nanghoroi matagumna delimitation bill puthorak li basi kari gino habisini government ki constitution samaga kunthraga mathui suba amendment bill 2026 ki makhada hauji lok sabha gi sit sawnga ga nifuk humdoi lairi basi digi sanipan gi yankhai da hengatna ba panam thamkibani hengat ka dori basit singa si state singi maikai digi sit sanipan ga taraga manga madi union territory gi maikai digi ne sit kunthraga manga da hengatna ba panam thamlamani nakala maromda constitution ki article 334 clause a amend toraga delimitation ki matung nupi mihut ki sang saru ohum thokpi gi ama reserve tawduna thamnaba panam thamlamani anogo bill asina schedule caste amadi schedule tribe ki reservation thamliba si makha sangthana satna khikadra satna roidra haibadasu lapthok ka toribani constitution ki bill na amend tawba matamda members ki maraktagi saruk ahum thokpi gi anina ayaba piraga bill pass tawba haina thorang toramani Nakalamoromda House the bill asibu move tawkiba Union Minister Kiran Rijiju na sarkar gi bill maithiba nangkiba dugi matangda nungaitaba phongdokladuna nupi gi quota bill pass tawba ngamdabasi nupi gi damak khudong sab ama phanggadabadu manghanjarabani haki masigi mamangna Prime Minister Narendra Modi amadi Home Minister Amit Shah ani na karigumba opposition kangpuna bill asi pass tawhandaba tarabadi laiba asigi nupi khudim angna makhoi bu yengsilakani haina saksinwa pikibani adumoina opposition ki makai digi sarkar na electoral map naun amuk yek thokna bu hotnai haina moral sirakibani minister Kiran Rijiju gi makai digi bill pass tawbangam khidaba si leibak thiba amani hairaduna union territory amadi delimitation gi bill ani su mai thiba si yawre adubu sarkar gi makai digi makhatan issue si loisinna ba leptana hona khigani haiki Congress ki luchingba amadi opposition bench ta phamli ba Rahul Gandhi na constitution da attack sa tharakpa ama aikoina maithiba pi haure ki Congress luchingbi Priyanka Gandhi ki maikei digi constitution amendment bill maithiba pi bangam ki basi opposition kangbu gi oina achauba mai pakpa mani magna makha taraduna masinda nupi gi reservation haina laujarabasu asingbadi nupi gi mari lainaba bill nati opposition kaidanungda constitution amend tawduna delimitation tawbaga nupi gi reservation ga mari lainhanna bohona bi yaba ngamraidi